Pauche the Yumfum Uiva Maruiva Pau Karab the Taujari. Mama Laibak Nungsibaki Wakalon Chendabasing, my packetry, INA headquartered the flag hosting de Tokthokkhre. Indiana Ning Tambaki Mazu Hongi Pirat Ihana Chingnabadagi Moirangi INA Mortius Memorial Complex the Humputaraga Tarit Daksuba Indian Independence flag hosting Thorum as a Tokthokkhre. Nationalism Abadi Mama Laibak Ponung Sibi Wakalon Chendaba Mioi Amata. Magna Tauruba Hiram the My Pakpa Laikidri Aina Thorum Aduda, Sim Minister N. Perena Haikre. Manipur Legaki Department of Art and Culture, Northeastern Council, Jawahar Nehru Manipur Dance Academy Impal Napunda Chinduna, Thoromadu Pangthokkhre. Kumza Lishing Amaga Sampan Marfutra Mariki April Taraga Marida, Indian National Army INA Moirangda, India ki flag asi ahan boy na Singkhatlakhe. Ngasi ki thorum aduda Chief Minister na India ki flag singkhat pagaloina na. Netaji Subhash Chandra Bose ki mitamda miyamna leisu katuna ikai khumnaba utke. Thorum aduda MLA P Sarchandra amadi MLA L Radhakishore Sarugakhe. Chief Minister na hai khundaminari bupurup singna amana amu ikai khumnaba da ing tappa chakot palam da mamu oiba ngamgane. Aikhoi masal ki marakta ikai khumnaba uttana punna hingmenna batai. Dharma ki oiba thabak thorum singda khuthingin battawroi dabane. Mipum Kudimbak Magi Iduna Lainari Bangatane, Aikona Lainaba, Jum Chanariba Asi, Maki area dane. Kanagumba Matanami Amagi, Jungi Matakta, Maki Jum Saraga Lainade. Adobo, Langak, Haiba Amalai Banina, Karigumba, Jayatnabata Langak Takan Gadabane. Manhai, Balibalingak Asi, Lona Tumna Toba Tabak, Lona Tumna Tabak Taude. Adobo Kanagumba, Political Party, Karati Langak Asige, Kari Asobe Yorokpagi, Ibadu Tira, covered a Pongtok Nabakonare. Madu Makoigi Matone. Lagagasi the Prime Minister Narendra Modi ki lising Makada Sabka Sad Sabka Bikas Aiba Wakul on the Tabak Baikale. Laibak Miap Nungai Henba Ibasi Lagagasi Itaudangni Aike. Sim Minister Hai Netaji Swasandra Bos Gumba Amalebaki the Makatopan among the Taba Badiski Mayukta Lantang Kiba Asi Atang Bane. Netaji Matona Leba Misakni Mina Kubak Amataklabadi Aikona Kubak and Tagadabani Aiba Aduna. Maribak India kining tambagak na pakona bada asobo thawlang lawbangam khiba asigumba ngasi gi mirol na lawbangam na bukhona pamthogi aige si minister na makha taraduna INA headquarter asima pung phana semgatuna Malemgi tourist singna miyeng sinjin pham ohelagane INA gi headquarter oirambam mafam da leiriba lamgi mapu singkan jana ba amupurakle makhoi gi lefam gi damak laikhan atopa mafam am thawrang tawragane masidam yamna ayat ba bibirakano tedem mai kai da leiriba miyam Subanom Bakanba Naktane. Tidim Maigay Asi economy ki target Tamduna. Lagang na togan ba scheme sing packet kani Aike. Thoramadu JN Manipur Dance Academy Indian Independence Kamari Lainaba Pongkiba celebration of INA flag hosting Hainaming Thonba Buglet Amma Chief Minister na Pongle. International boxer and Charitagi Masanupa Tom Thil Chong Tham Yekpa Netazigi Mapung Phaba Saktam INA Moirangi Museum da Thamnaba Kudol Torpadaki Minister Kusinake. Nakalamarom second wave the second. COVID-19 pandemic second wave asi Hokibanamit Karani asida India state Karada Changyam no Wang Henggatlakpadagi. Pungkun Mariki Manung the Mioi Lakam had a positive Oibagaloin and Siba Miki Masinsu Henggatlakpadagi. India COVID positive Oiba upon Bamising Sada Marfu Henbade. Second wave Akanba Sapu Piriba state Karadagine. Housing Malemgi no COVID positive Oiba Masing Yam Yam Balepaxing Manung the Indiana. Second wave sida second Leiri. US and a positive over quite a missing jumper, Malemgi Lebaxing among the Oire. Indiana second Higat Kiba Hibasi, Tam Tirapalajat as the Gimiam Takai Fadana. Section Thor Lokat Minaba, Hibison Lichet as the King of Tonabagi Pampai Oigane. Manipur da Chnglkkhre positive over Miki Basing, Punkun Marigiman the Tapnatana Henggatlakpadagi. Punkun Marigiman the Mioi Kungimatata positive over Hibasi, Kudong Tiningaine. COVID positive Oiduna Sibas in the mid currently left Robomatunda, Hokiba. Namid Karni Asida Sahi Bangaram Surabana Pamasa Amayana Mioi Laikidre Langaki Makadagi Mipum Kuding COVID appropriate behavior Ngakpagi COVID standard operating procedure SOP Ngak Chanabakangalabasu Miamgi Makadagi Langaki Yatangasi Tawenadre Miamna section ba Watpagi Mami Amayamna Chauna Tarak Pasinalamdam Asida COVID ki Kudong Tiba Asi Mayongar Kadra Kudong Tiba Asidagi Miampuna section Nanaba Hibasi Yamna Bakmaru Oi Lagaki Makadagi COVID Lichet Asidagi Tonaba SOP Ngak Chanaba Hanjan Kangandunat Laklagasu Harau Kumai Amadi Lining Lichul the Marilanaba Thorum Sing the Langaki Yatangbutung Oinare
Numaidagi matamda isay nongmay tauba amadi thabal chongbai thorom adumak pangthoknare. Yausang kumay loikhrabasu yausang gi khumay piyongde makha adumak samtharagle. Laikai gi chakcha aichanabagi thorom su pangthokle. Political ga mari leinaba thabak thorom singde miyam punpagi changso hengalagle. Kumja lising ani konithoi gi angan bazarukta Manipur gi pangthokadoriba general election gi damak independent candidate oiriba singna election gi work kangkhatuna miyam punbagi thorom toina pangthokle. MLA Minister Singchu election gamari ainana lebak miam ki oiba thabak thorom sing pangthokle. Masida SOP ngakpagi mamidi tadre. Second wave ki akan basafu ama India da piraklibasna COVID vaccination program lebak asida paksan na pangthokle. Haukiba April taraga mathoidagi nimit mari ni chupna chahini program mangha gi bathakta leiba Mioi sing COVID hidak kapthukna nabagi pandamda tika whatsapp pangthokre. Housing Manipur da COVID ki active case tamna tamna hengkalakliba asida miam na tangai fadana SOP ngakna chatminaba habasi tangai fadre. Laigang da lokhalakliba section thorang asigi mathakta miam nasu harau kumai pangthokpa si batam khara lepa chungane. Social distancing ngakna tangai fadaba lining laisong gi thorom sing pangthoktuna second wave tagi ngakthoknaba miam na hena section ba tangai fadre. Atop pau amadana Denmark na AstraZeneca gi COVID vaccine sijinnaba Leplagani. Yamna tangna thokba oirabasu Sathiba side effects sing lei haina chingnabadagi Denmark na AstraZeneca gi COVID-19 vaccine sijinnaba Leplagani haire. Europe ki lebak sing gi manungda vaccine adu ihan hana sijinnaba tokadabasi Denmark no oire. World Health Organization amasung European Medicine watchdog na vaccine makal adu makhatana kapna recommend tawrabasu Denmark ki vaccination campaign si AstraZeneca ki vaccine adu Denmark ki vaccination campaign de AstraZeneca ki vaccine adu jawdana makhatana chathagani hana Denmark ki Health Authority Director Soren Brostom aike vaccine kaplaba miusing da jamna tangna thokpa mong da Sathiba blood cold clotting lakbagi report sing laikhraba matung da Europe ki manung da Denmark na yan hana AstraZeneca ki vaccine sinaba tokpa leba koire Lebak kiana vaccine adu sinaba tokna ki adu European Medicine Agency EMA na vaccine adu ki kanaba amade safe and effective oi haina phongdorpadagi amukhana lebak kiana vaccine adu sinaba hauke adumako masagi oina thijin humjinbagi thabak chatharibana Denmark na vaccine adu sinaba lepke Denmark ta thrombosis ke case ani lakhe madugi manungda amadi siki madu Anglo Swedish drug maker aduna sapa vaccine Mioi lakamagali singni fuda vaccine kap khraba matung dane Mioi million 5.8 lomna khundaba lebak aduda COVID-19 ki vaccine kap khebasi sada nipan ki changne amadi sada taraga tarik ki changna hanba dose kap khre March da AstraZeneca sinaba lep khibadagi Denmark na Pfizer BioNTech amasung Moderna ki vaccine sing kap khe positive case Henggatlakpadagi Tokyo Olympic ki Meira Lmjen tokthokkhre Japan ki nokchuk thangba city amada Tokyo Olympic ki Meira Lmjen Henggatlakpadagi city asida COVID-19 positive oiba mi masing yamkhalakpadagi tokthokkhre game hogdaba matam khasik tanga silaklaba matam asida pandemic na maram oiraga Olympic ki Meira Lmjen cancel tawba handaki asina anirak subane game gi organizer na Matsuyama city da Henggatlakpadagi Meira Lmjen tokthokle Louthokkhre adabu city asida Olympic ki Meira asi thonglabagi thoromde babok amata jawdana pangthokani haina ihimi prefecture ki governor Toshihiro Nakapomarana phongdorakle Region asida COVID-19 ki case masing Henggatlakpadagi emergency medical service singna khudong chadaba kya chawna mayuknari Matsuyama city da phawraga Henggatlakpadagi Olympic ki Meira Lmjen pura oina tokthokpagi phirep asi Tokyo lising ani kun gi organizing committee na su ayaba pikhre Olympic ki Meira Lmjen asi mamang thap March kunmanga da Fukushima dagi lamthaduna chenba hokebane Lmjen asi Japan ki golf masana gi hero amu oribe hideki Matsuyama gi mayum lamdam phawraga chenanaba thawrang torambani Hanadagi Meira Lmjen asi Osaka city ki miyamna chanaba lambi phawraga chengadaba du tokthokhlaga miyamna chanadaba pak lambi sing phawraga chenduna yariba makhai miyamna tingadaba mafam thaidoklaga chenduna laklebane aduba Japan da COVID ki case nongna amuk Henggatlakpadagi Tokyo Olympic ki sem sariba sida chawno khudong chadaba kaya mayoknare oiraklebe phibam asida Malemgi khwaidagi chawpa chanabagi atho hen tanaba asi sahi amagi matam jaithoktuna laklaba matung handak sahi asida su pangthokpa ngamgadoribra haibadu tamba ngamdaba phibam amada lahelle makha tarakpa atopa pau amadana Myanmar National Chongphena Manipur da Chnglkkhre haukiba February amadagi Myanmar da military na ku tawduna elected government indhokraba matung military junta thamjillakpadagi lebak adugi miyam amade Myanmar gi military gi marakta chawno ongkhanaba sing thoktuna lakle military junta lakhraba matung lebak aduda security force na satharaki ka henba mion mination khangbangam dabadagi Myanmar National Care India da
संजफम लौनब होनरे अदु खराना हानना संचिन्दुना लेख्रे मणिपुर दसु म्यांमार नेशनल चहुमलोम हेना चांगसिलक्तुना चिंगी सरुकसिंग द संजफम लौदुना लेरि आइना मोरे टाउन की मियोसिन फोंदोरगले म्यांमार दा हौजिक ओइरिब तंगदु लेतादब फिबम अदुना मरम ओइरगा म्यांमार की तंबु द खुंदादुन लेरिब मिरिक्या इंडो म्यांमार ngमखै सरुकत चांगसिलक्रे मखोइसिंग अदुदा चिंजाक अमदी फी सिंग मतेंग पांगना होनरि हाइना मोरे की खुंजा सिंग फोंदोरगले हौजिक हौजिकसु मणिपुर की मोरे टाउन ग नकना लेबा नो मेल लैंड म्यांमार नेशनल के साइदांगदुना लेरि आइनासु मोरे के खुंजा सिंग फोंदोरगले ngarangsu Myanmar national khara India ki sarukta changchilakna phonaki adubo security persons and thingduna makhoising adu changan kide Myanmar national ke Manipur da Chnglkkhre bokhonari haina tengnuk polgi superintendent of police TS Bikramjit ngarang phongdokhiba loinana Indo Myanmar ngmkhai ki sarukta umangi saruk kya leibana maram oiraga Mioi kya India da changlakhlumkani aibagi thajaba lei Myanmar national sim laibak asida changlakpa thingnaba gidamak ahenba security force ngmkhai ki sarukta mathau tohonba darkar oi aige Myanmar da military lengak leikraba matung India da haujuk phawbugi ona Myanmar national lising amarum hena changchilakkhre haire haukibaning thauka par middasu Myanmar national chamber more phawdana India da chaklakna bahonake haujuk su more border pillar 79 gi meada imung kuntra gi music Manipur da changjafam launa bagidamak ngaiduna leire aduba security force na bakhoi ngamkhai gi sarukta adumuk changandana thamle haire baragasi da March Mari lising ani taraga tarita pangthuki batara suba Manipur Legislative Assembly gi mikhalda Imphal की 15 Wangkhei Assembly constituency की कांग्रेस की टिकट MLA ओइन कारखिबा ओक्रम हेनर की मथक्ता मिखल अदुदा महाकलंबा तौनखिबा BJP की मेरे Y.Irabot की मइकेदगी हाई कोर्ट ऑफ मणिपुर दा फाइल तौरखिबा इलेक्शन पिटिशन अदु के रिजर्व तौदुना तमलखिबा जजमेंट अमसु ऑर्डर अदु ngasi रिजल्ट आइदोखरे Wangkhei AC की O.Henery MLA famdagi Louthokkhre Y.Irabot ना MLA ओइरगनी नमित नी की तवसक लोरबा याय मखाताबा पाउ ngami nakese Arhoibata content singa sigi maru iba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri bopuna mapathaga jari channel asida tomta kanarabadi subscribe tawbi dibusina subscribe tawbi ramo loinana like and share tawbi so kawi gan puna mapu amak hana thaga jari